Kuki Zosing UNC Wari Sanana Bohona the My Park the Vadagi, Mizoram Search Leaders in Mating Lona Bohonari. Kuki Singanagamism Taru Hardkeeper Taudoka Mari Lane UNC in House Satariva Economic Blockade, Hangdona Bohona Vayana, Kokiamas Nagani, Marak Lady what was solution Nava. Kukizo Council Gimakedi UNC contact on the Wari Sanana Bohona the My Park the Vadagi, Mizoram Search Leaders in Gimating Lona Bohonagatori. Issues in the Sigi Matanga, Kukizo, search leaders in Gimakedi, Naga, search leaders in the contact of the Wari Sana Bohona of the My Packetry, Kokising the Panakan of Honorable Sunagas in Gimakedi, response Amata Piratri, Koki Buddhist in the Union Home Minister Amit Sad, Memorandum Pisinduna, Lady Irangasi, Luciana of Taxi Labasu, positive response from Gandri. English nga magasamapan ga maudragi matamna Kuki amasum Naga ani ki marak sound unkhanaba thoktuna misi mina kya nangkiba thawdok matung sahi kuntrarong gi matungda nauna Kuki Naga gi irang asi lakhibani Kuki Zog tribe singi marak tagi tangkul Naga singi wari sanana ba honarabasu mahi yanba ngamdri masina maram oiraga Kuki Zog singna Mizoram government gi mating laurabadi mai pakani haibigi thajaba amaga loinana Kuki Zog Search ki lusing masing Mizoram government amasum Aizol gi search authority sing unanaba Aizol thunakri Kuki Zau search leaders sing makedi gi Aizol gi search leaders sing da convince tawduna Manipur amasum Nagaland gi Naga search leaders sing wari sanaduna Kuki Naga gi unkhanaba solution naba honabada mating pangbinaba takshin gadawri Aizol Kongset asida yawriba Kuki Zau search delegation adu gi makedi gi phongdokhibada Naga Kuki ani gi issue asigi matangna wari sanana bohonabada mai pakri ngasi Mizoram gi search leaders sing unaduna issue asigi matangna wari sanagani loinana Mizoram search gi makedi gi Manipur amasum Nagaland gi search authority sing wari sanana bohonabada pangbe aba mating pangna pataksingani Kuki Zau council amasum Kuki NP gi mihut kangbu amasu Delhi da leiduna ngarang center gi Interlocutor Ajit Lal Yauna Home Ministry gi maru ebo official kaya amasu unakri center gi North East Interlocutor Ajit Lal unakhiba dugi matangda Ajit Lal unakhiba dugi matana Kuki Zau gi magedi gi phongdokhibada Mepung khudimangna Naga hostage taruk hatkiba thawdo dugi matangda hainari adubu Kuki Zau singna wari ba kaya sigi matangda di miyamna karimata khangbidi Kuki amasum Naga ani gi unkhanabigi marakta NSN IM amasum maka sanminari ba kangbu singna Kuki khunja kya hatkri Kuki gi khul kya mai thakri Naga hostage taru hatkibigi thawdo du akan mamong condemn tawi justice haibisi manana victim singna phangna bohona gadabani Kuki Zau sing su victim ama oidibani Kuki Zau singna tari ba khul singna saba thakpa phangdabadagi human crisis mayunari Manipur thokli irang sigi matang Naga amasum Meetei community singa wari sanaduna solution ma purakpa pami haina phongdoki Sursampur gi ke Tenzang village taki yamlaba khulai fagatkhri TM ka somdana AR na parks na operation sa takri security force na lamdamasida santi thamna ba leptana sa tarakpa operation gi manungsan na ngasi taraga mapan suba Brewal Rifles amasu Manipur Police ki combined team amana Sursampur district ki manungsan ba ke Tenzang village ta operation sa takri operation adu yamlaba khulai sing fogat pangam khri gairi July tarukta Ukhrul district ki Nungsangkhong river maya da khulai paibi singna ambush tawduna nifu suba Assam Rifles ki personal ni hatkiba nipana sukon kiba thawdu aduga mari lengana ngasi Assam Rifles na Imphal Urkhul lambi gi TM Kasom village ta operation sa takri gairi Presta pama paugi matung ina di taraga mapan suba Grewal Rifles amasung Manipur Police ki combined force na ke Tenzang village area da satakibu operation adu da losilaga thamlamba yamlabu khulai explosive amasum atai pulam kya fugat pagamki phagalaba pulam singa duri AK rifles ama auto pistol ama RPG ammunition ama .36 ki hand grenade IED mga improvised explosive sing bulletproof jacket sing amasum communication set sing yauri operation as security force na Khudong thingai oiraba sing district sing da law and order maintain tawba amasum law ni adaba mona khulai pai riba sing laksinana ba satharaki bo operation gi manungsanani adumaina mang operation adu da mi phami puni yauki di hari atopa mana hoki ba July tarukta Ukhrul district ki Nungsangkhong river mayada khulai pai bising ambush tawduna sangsakta leiba battalion headquarter tamna halaki bani fusuba Assam Rifles ki convoy amada attack tawduna AR personal hatkiba nipana suan kiba thawdo aduga mari leinana left na satharakpu operation ki manungsana ngasi Assam Rifles na NS202 Imphal Urkhul lambi gi TM Kasom kul operation satakri
TM Kasong Kulasi Lambi Sigi Kwaidigi Khudong Tiba Mapamni Haribu Kulasi Kuki Lalhawishina Mamang the Imbus Tauduna Naga Misa Maniamasum Kolkata Digi FCI gi driver ama hat kibagi Taudu Lake Ramani Nashi Assam Rifles na Operation Satakiba do the Kulgi Miam Angaponakre Operation Adugi Matanga Mangzona Maraknapada deploy Toriba BSF Mamas Manipur Police Kambuda Karimata Kangalambatauti Adobo Operation Adugi Matanga House Pawigi Oina Assam Rifles ki Makedi Gimi Pami Punga Mari Lena Statement Mata Tolapadi Koki Zau Council ki Mihutsina Intelligence Bureau ki Sipka Unaduna PR Matung Popular Government Lakravasu Santi Hanjilaki Pibam Letri Konsa Kulgi Naga Taru Hatkiba Taudoka Mari Lena UN Sin House Satari Economic Blockade Mari Lena Koki Zau Sing Saningai Taningai Pangdavi Awabakia Mayunari Basiga Mari Lena Gana Koki Zau Council ki Mute Kangbuaman Intelligence Bureau ki Director Mahesh Dix Yauna Unano Ministry ki Senior Official Singa Unakre Loinana Manipur House Tukliba Kangloki Irangasi the Centana could things in the Navamaso Koki Zau Sing the demand or political solution as Atumatam the Puranaba Takshin Creati Koki Zau Kangbu Duna Home Ministry ki top official singa Unaru Matung Councillor Sigi spokesperson Ginza Bolzong na permission to phone dokibda status the sahi amaron PR lengak lerama matung February mari digi popular government am lakrabasu Koki Zau singi oina kariguma phibam amata fagalakpi ki mamitadre Yumnam Kemsana Lusingba popular government asi lakraba matung Koki Zau gi mioi taraga manga hatkri khul taraga marina mai thakri se minister Yumnam Kemsana legislation leiba union territory natragana separate administration ki demand toriba Koki Zau singi oina kariguma amata tawdi Koki Zau community singi represent toriba deputy minister Nemsa Kipgen gi makai digisu issue asigi matana karimata tawdi loidana Koki Zau Council ga official oina pau phauna busuleti haukiba sai English ngani ka kungo humdo gi me ahum degi Meitei amasung Koki Zau singi marakta tholakhiba kanglok irang asi hujikti hena pakthok sak thoraktuna naga sing amasung Koki ani gi marakta hena unkhana bigi thaudok thokli Intelligence Bureau ki Director Unaki Badura Koki Zau Singa Housing Thingnariba Awaba Khudong Sadaba Sing Maru Oina Koki Zau Singi Kulkaya Maithakiba Masum Hingsa gi Thong ka Sathariba Sigi Matangda Pawdam ki Loinana UNC gi Economic Blockade na Maram Oiraga Koki Zau Singna Sawa Thakpa Phangdaba gi Matangda su Mayek Sing Thamladuna Koki amasum Nagani gi Marakta Housing Thokliba Irang Asina Kangpopi Urkhul Kamjong amasum None district leriba Koki Khul Sing Sab Takpa Phangdaba amasum Ana Lenga Mari Lenaba Hidak Langthak Sing Phangdabadagi Khamthingna Awaba Mayonari Hiramasigi Matangna Central Government ki Maikaidigi Miyengsang bi Yuhaina Taksin ki Loinana IB gi Director Sigi Maikaidigi su Khudong thiba Mayonari ba Koki Khul Sing adugi list yauna karam jaga sing the security mathau tabagi habada mayek singna pirakna ba khangalaki Koki Zau gi Maikaidigi makhatana Union Home Ministry official sing unaki badudasu Koki Zau sing demand toriba separate administration ki demand si atuba matamda thabak ton thokna ba taksilam ki en spouse na makhatari Me tara hum doire thadau Kuki pastor hum hat ki ba masum thaudo adu ki matung tarak pada naga taruk lai ki da thaudo tu gi UN sin economic blockage sa tharakhi bana ma khamthengna awaba me ung rakhi bani Kangpopi district ki awang thangbada naga sing namna tari ba senapati district aduga kha thangbada na Meitei sing namna tari ba tampak ki district sing asidagi nomagi tangai fadaba sana thakna ba yauna hidak langthak sing Kangpopi tamna puksina ba hotna ba economic blockade asina pumthing thing sing kre masina maram oiraga sing kg yang khai ki beg amada lupa sing ahunga chonga duga petrol liter da lupa sani gi yang kai piri Lebuk Paragana gas cylinder amada lupa lising ahum dagi na manga pawda phangi maram aduna Kangpopi district ki akoi biyaw na nagas namna tarif jaga sing economic blockage sa tharibasi sentana ko thingjindura hangdo handuna nomigi tangai fadaba polam sing phangana bhona biyu Kamjong district ki sa sadama sum IC Koki Khul asisu sana thana ba polam amata phangdri share laira basu laiba phangdri haina home ministry official sing aduda dakshin ki hanisu pawus ta makhatana phongdorakli Iran a missile capsule पर Indian masama Sire Nipan Sokle Strait of Hormuz Iran UAE gi tanker ani the cruise missile capsule पर Indian ama siki baga loina atoppa Nipan sopanangli Zas aduna Strait of Hormuz ki kha thamu sarpharug salingaida ete adu sa tharakhi bani thawong adubu Ministry of External Affairs na yaning da phongdokhi baga loina New Delhi da leiba Iranian embassy ki deputy chief of mission bo MEA gi headquarter da kokri Indian diplomats sing kwai awang mathakta protest tokhibaga loina West Asia gi watwasida yariba makai misam sinmi sing asu open nangandana bo honagadabani haina phongdoki
UAE gi tanker duda puna crew member nifu gatruk yobagi manungda kuntradi India masani MT Al Bahia ko ba tanker amada India masak taragani tu tonglabagi manungda Iran gi etekna maram oiraga India namasiki duga amana sopanang khieri su amasum nan su singbu maning tawhanduna furup amaga hatoknahalle teis apabi Asiat pa phirep amaga loinana lainga ki mathau tawdri haibisi leptana thulakliba thawdok singa sina mayek singa takli phiba masina miyambu samamna handuna ngasi phawba thambiri suwa masum nansu singbu maning tawhonduna Manipur manungi nungsi sanana hinglakliba kanglu phurup singa sibu khaibung thamlaga hatna halle haina poidai leimarul maira paibi apunba Manipur gi Secretary General TS apabina phongdokri wapham asing ngasi ayuk poidai leimarul amwoba kuhur amadi MSF ki miyeng makhade MLA MPAL Laisangkhong Kawi Women's Association Yumnam Huidrom Thiam Laisangkhong Maira Pai Binasinduna Khwai Laita Kaitel Masa Laisangkhong Kawi Kula Pangthokiba Manipur gi oiriba tangdu laitadraba phiba masigi waruisen mapiyu haiduna sadakiba sit and protest amana phongdokibani India gi lanmina semgatpa khune ki lanmina terrorism gi thong sathaduna misa miyam gi lantum miyat mipun yu maithan makhutakta lepfallu haiba banner gi makada phamkiba sit and protest duda amoba gi vice president K Surjin Amoko gi secretary organization Laisram Krishna Chandra Kohor gi chairman Folindro Konsamamadi Poide Leimarul Maira Paibi Apunba Manipur gi Secretary General TS Apabin Wangaki protest adu saru gyaki ba wangang loising na phongdo kibada lamda masida kanglup furup nai rajniti tawhunduna furu kanglup sing tokai thamle mara maduna asigumlaba punna hingminari ba indigenous people sing ekoi amat oina punsinduna thengna minabegi matam oiri punna hingminaba punna thengna minaba punna sakhat minaba haibsinatana ekoi gi lambi ama lethi haibsi hingminarakliba kanglup furup sing ekoina khangminaduna apunbegi saktam kahelakliba sibu thengna batai Lainga ki sifai gi marak maktada mi pha baduga matup kaklaga hatpada karisu nasungdana to minna laithokpa leibak ki ngamkai lansin handuna mi topna landarakpa yum ama kaya thaduna tan khairakpa karisu haiba ngamnabagum leiriba sigi nungbe pa arthra karino lainga si pangal amata leitrabra pangal yaudab lainga ti minai lainga ni haina laurakli basi hena sumakli mi topna landaraklaba phawba yengduna leibigi phiba masina takli bidi lainga sina aikhoi gi ngamkhai ngakpa ngamdri India lainga ki aron malalongda thukre haina lauroidabagi maram leitre aikhoi gi leibak iramda Manipur singa sidi tangdu leitadra pa punsi marela mada matam sangna adumak lehenga dawri asiguma phiba masida thamliba laingak lon gi masa dasi aikhoi gi leibak ngak pangamdri haina lawbada landri maram aduna haujikti aikhoi gi leibak si aikoina ngak saragi haiba wapham asi asumbu oiraga nakhi Ipa ipu singna thambiramba puyagi maramdi hena khangnanaba puyagi tonganba loisangama hangdoknaba khanari gandaras Ipa ipu singna thambiramba puyagi maramdi hena khangnanaba puyagi tonganba loisangama hangdoknaba khanari haina Lainingthau Sanamai Temple Board LSTV gi member secretary Sandem Gandaras na phongdokri wapham asingasi Lainingthau Sanamai Temple Board LSTV gi Khuding gi pangthok laisang tinami pham thasumi pham gi thoram da phongdokibani laisang tinami pham atu board asigi BP sanam nabasandra member secretary sandan danaras yona board asigi loisang taragi makok thongmasingna saruk yaki thoram adu magna makhata na hai mipham asi board asigi makhada leiriba loisang gi lusingba amadi thaumi sing yauna mamang na tawkiba amadi tungna tawrakadaba thabak thoram singi matana khana nainabani laifam len asida noma kangdana miyamna laknabagi sang hengalakpana sanamai lainingbu hena sakot hananaba thabak sing leptana pekhali lakaduri belangban sara tambagi thoram pangthoknaba nangnaba sangwa sagatpagi thabak kaya sutawri masigi manungsana haujik kaya singba sagatpagi thabak sathari isagi lol inat Mayek satna kanglona madi fijet saksana singbu khudima ngak senduna thamba haibisi isagi thaudang oigadabani isana ngaktrabadi mitopna isagi lol inat mayek satna kanglona madi fijet saksa singa singak pigadabanati masi khangna satpigi tangai padable loinana sanamai lainingbu hena sakot hanana ba board ki makhada leiriba branch masing hengana basu hotnaragane hena phongdokhi
Kanto Sabal Yumai Takiba Central Force na Texak Pugadabani, Tasiki Taramaturi Imphal West District Manung Sanba Kanto Sabal the Kuki Sing na Yum Taruk Maitaduna Ama Adatuan Kibigi Taudo Central Force na Texak Pugadabani, Taudo Osi the Scenery Wissing Logimatic Sava Serak Pangangadavani Haina, Indigenous Peoples Organization Manipur Ipom Gimeke de Gifongtoraki, Ipongi Publicity Secretary Zamson Kumana Kuyek Pidna Tadurok Pasiola Manhai, Taudo Laimakong the Labor Army. Garrison Galoin and Nagana Tokibani, Masiki Matata Mapam Central Forces of Matau Toduna Lady Bani, Aduba Asukiyama Security Force and Labor Mapam the Asigma Pam the Toto one by Security can make it a sound as well lady Tapani, Masi Akanamoni Yanindi, Asinguma Miamgi Lantung Nakungam the Vasida, Security Force the Miam Nakadai Pavataza Tamangam with the ribbon Habisi, Asabohang Wedi Hedi.